ꯖꯤꯑꯥꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯍꯇꯥꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯁꯟ ꯍꯧꯅꯕꯒꯤꯗꯃꯛ ꯁ꯭ꯇꯨꯗꯦꯟꯠ ꯏꯟꯗꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯄꯣꯠꯁꯪꯕꯝ ꯁꯣꯅꯥꯃꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯐꯪꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯔꯝꯗ ꯆꯠꯈꯤꯒꯗꯧꯕ ꯄꯩꯁꯥꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯊꯥꯗꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ लोइनना महैरोइसिंगदा पुक्निंग थौगत वरोल क्यासु थमकी। महैरोइसिंग ममा मपा ओइबसिंग ओजासिंग नन टीचिंग स्टाफसिंग अमदी तोंगान तोंगानबा सकनाइरबसिंगना पुन्ना सरुक यादुना पांगथोकिबा थौरम अदुदा इंस्टिट्यूटता ताकपी तंबीबगी लमदा लैरिबा ओजासिंगना महैरोइसिंगदा माना पामजदुना चंगलक्लिबा कोर्ससिंगी मतांगदा सात्रसिंगदा मचा खाइना संदोकना ताकी। ꯖꯤꯑꯥꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯍꯇꯥꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯁꯟ ꯍꯧꯅꯕꯒꯤꯗꯃꯛ ꯁ꯭ꯇꯨꯗꯦꯟꯠ ꯏꯟꯗꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯄꯣꯠꯁꯪꯕꯝ ꯁꯣꯅꯥꯃꯅꯤꯅ ꯍꯥꯏꯈꯤꯕꯗ मणिपुर मपानदा फंगबा खुदोंचाबसिंग चप मानना फंगबा इंस्टिट्यूशनसिंग मणिपुरदसु लैरे। मरम अदुना मिरमदा चटखिगदौबा पैसासिंग मणिपुरदा लैरिबा प्रोफेशनल इंस्टिट्यूटसिंगदा थादरगदी मणिपुरगी पैसा मयाम अमा कनबा ngамलगनी हाइखि। लोइनना महैरोइसिंगदा पुक्निंग थौगत वरोल क्यासु थमकी। महैरोइसिंग ममा मपा ओइबसिंग ओजासिंग नन टीचिंग स्टाफसिंग अमदी तोंगान तोंगानबा सकनाइरबसिंगना पुन्ना सरुक यादुना पांगथोकिबा थौरम अदुदा इंस्टिट्यूटता ताकपी तंबीबगी लमदा लैरिबा ओजासिंगना महैरोइसिंगदा माना पामजदुना चंगलक्लिबा कोर्ससिंगी मतांगदा सात्रसिंगदा मचा खाइना संदोकना ताकी।